Mayambu Kurumjari Ngasisu Basics Update na Anoba Case ama Puduna Lakjari Pujarakliba case asi angakpa amadi tamthiraba mihat amagi warini Taibang pangi chatnabida inkhalakpagi haunabi nungsi nungolgi sayhogda furup amadi lainingi khetnaba palbu namkhaiduna thamoi thamoi amatta oina nungsi lambida chatminnaraklaga life in partner oina matam khara leminaraklaba matung luhongnabagi wafam hogdoknarakpada nupa aduna nupi adubu makhori lakhatuna hatpi khibadana nupi adugi haksang adubu saruk kuntraga manga thokna kakthаттuna refrigerator gi manungda hapsinduna thamlaga sadong sing adubu maset manghan bikhrabi leikidrabi sarda walker gi ngasi phawbo warisin phangdriba case ni Mihat po oiriba Aptab Amin Punawala Matik chaba evidence kalonana faraga while sathari haiduna ngasi phawba masana tawruba crime adugi matik chaba cherak pidana haujiksu phongphong sana leiriba wathok asigi samlappo wari miyamda thamjari Mihat thina hatok pikhrabi Sarda Walker asi lyric laisu tamjaduna ingja tapsana haujarakibi nupi macha amani Kumjali singani taraga nipan phawbadi mahak mama amadi mabungi mityeng khada makhoigi haurapham oiriba Maharashtra state ki Palghar hariba district asigi manung chana leiba Basai hariba mafam asida leirakhi Sarda Walker na angang oiringaida Basai da leiba convent school amada mahimasing tamba haurakhi Makatarakpada Bachelor of Mass Media BMM course tamnana bagidamag Biba Institute of Technology da ming chanduna tamba horamlaga mapung phana course adudi tamba loisin khide victim Sarda Walker gi apokpa Vikas Walker asi ayamba matamda mahaki electronics ki business aduna maram oiraga mayumda kaya leitaba miyoini Matamgi matung ina Sarda Walker asi sel tananabagidamag malata leiba MNC call center amada thabak tawrami call center asida thabak tawringegi matam masida online bubble apps ki khuthangda Amin Punawala hariba Muslim nupa asiga Sarda Walker ga ahanba oina sakhangnaki amasung online ki khuthangda marup mapang oibagi marida awa nungai kya share tawnarami Asumna makhoi ani yamna close oiba marup mapang ama oiraki Aptapsu LS Reheza College ta Bachelor of Mass Media loiraba miyoini Sanaruba haigadra victim oiribi Sarda Walker gi thabak tawriba call center asida chap manana Aptapsu join tawrame Masidagi makhoi ani yamna toina thengnaba unaba tawba asina maram oiraga makhoi anigi mari asi Pakhang leisagi nungsinabagi mayonda tapna olaki adubu makhoi ani dharmadi manaramde aptapna islamni aduga Sarda Walker na hinduni adubu nungsibada lainingi dharmagi khetnaba leite haibadu makhoi anigi nungsi sayhudadi taki adubu makhoi anigi marakta leiriba lainingi khetnaba sina makhoi anigi tungi punsigi poloida kari oirakpagi haibadu wari asigi makhataba sarukta khaminasi Aptapna mahaki imung manungda mahak Hindu nupi amabu nungsirure haiduna phongdokhi masida aptapki apokpana mari adu oithokpa yaroi ngallingai matamda lapthoknaba hotnagadabani haiduna akanba pressure pirakhi masina maram oiraga aptap amadi Sarda kari tauksigi haiduna khanarami Aptapna wafum ama hogdoklami madudi makhoi anigi mari asida kanamatana ayetpa thingba pidana bagidamag imung manung thadoklamlaga Delhi da leirurasi haiduna phongdoklami Sardazu wafum asida yaraduna mahaki mama mapa mabungbu thadoklamlaba matungda nungsibagidabagni haiduna kumjali singani taraka mapan asida Basai hariba mafam asidagi laklaba matungda Palghar hariba mafam asigi asanba ka ama waiduna makhoi ani live in partner oina leminaki matam kharadi makhoi ani yamna nungsinana leminarami adubu tapna makhoi anigi mari asida ningai sangdanaba khutthokna phuna chainaba phawba yauraki kumjali singani subna kungi November gi tang kungani thoida Tulins Palghar gi PS ta laktuna complaint ama Sarda Walker na tawraki
Complaint asida palakliba asi makhoi anigi mari asi kaya faba oirakte ahanbadadi chinda oina khatnarami madudagi khut sa fawo yauduna mahakpu tamthina fubadagi mahaki naton khazai Khanau nangana singba mafam singda yamna thina soktuna mahak hospital da leire Sarda Walkerna mahaki marup singda call tawduna mahakpu hospital da makhoina pukhatki mahakpu tamthina phuram laba matung hanna phawo yenglamdana aptapti satkhibani aduna mahaka leminnaba ngamlaroi haiduna complaint asida pali aduga complaint asida yamna maru oiba wafam amasu yauri madudi aptapna mahakpu Khawri metuna hatkani haiduna mahakpu threaten amadi blackmail tawbire masida natana mahakpu soidana hatlaba matungda mahaki haksang adubu makak kaklaga hundokani haiba wahi asimag Sardana mahaka live in partner oina laiminariba aptap ki mathakta thangalakpa complaint report asida yauri Shraddhagi asoiba haigedra mahakna nupa asibu yamna nungsijaruba thajaruba oigadra Aptamna Thamlambi wahi mohong haibadi mahak asigumba thabak asi amuk hana makhoi anigi marakta thohallaroi karigumba makhoi anina kainaba tarabadi khudakta mahak masa mathanta sijagani haibani singba wafam aduda Sardana ngakpiraduna hospital dagi halakpaga withdraw tawki aduga makhoi ani punna laiminaki Karigumba lisingani kungi November gi tang kungani thoida tawrakliba complaint aduda Shraddhaga aptapka hanjinnaramdaba tarabadi Shraddhagi punsi ngasisu hinglamba yai asumna mafam aduda matam khara leraba matungda makhoi Delhi da lisingani kunga mathoigi haugalakpa matam asida laki amasung Delhi gi Chatapur gi Meruli hairiba mafam asida asanba ka ama waiduna makhoi leminnarami Asumna Delhi da laklaba matung dagidi Sardana mayungi miga pau fauna basu Nupa asina yamna haina singna tapna pau fauna hankide Tasengna harabada Sarda asi Nupa asigi langda thukre Shraddhagi mama sibagi pau piraba faubada Sarda Mumbai da amuk hana laktuna mamagi aroiba mathong mangamda Saruk yakide Oiriba pibum asida Shraddhagi mabung Sri Walkernadi aptapka makhoi ani breakup tawnanaba phawba hairami adubu Sardana mabungna hairibu wafam adu takide matam asum haukibana kumjali singani kungani thoigi mege thakai phawbadi Shraddha Walkerna mahaki marup mapang jingadi paw adumak phawnarami Shraddhana mahaki marup mapang singda aruibo oina May 18, 2022 gi numidang wairamgi pung mari makhai muktarakpa swaida mamanabi ani ahumda anaubo paw ama phangle aduna mahak asi haujik yamna busy oiri haina message tharami pung khara kanaraba matungda mamanabi singasina kari anaubo paw no haiduna message reply tawrami maduda Shraddhagi pakum amata halakhide masidagi mamanabi sing aduna Shraddhaga pau phaunanaba message kaya marum tharami adubu pau phaunaba phangkide Shraddhagi mamanabi amana aptapta kumjali singani kungani thogi September gi tang taraga mangada message thabadinatana call tawduna Shraddhabu hanglami adubu paukhum amata pirakhide Nong nini leiraga September gi tang kunga marigi nungthilgi pung mari makhai muktarakpa matamda mamanabi amana nahak kadaida leibage save oiribra haidunasu hanglami adubu message adu receive tawkide asumna Shraddha Walkerbu mahaki marup mapang singna tha ahum hena paw phaunaba ngamdaba asina maram oiraga mahaki mabung amadi mapada makhoiga Shraddhaga paw phaunaba ngamkhidaba tha ahum helakle haiduna paw pirami madudagi Shraddhagi apokpa Vikas Walkerna Mumbai gi Basai Police Station da chatuna missing report ama file tawrami complaint asigi matung ina Mumbai Police na Chatapur Police Station da Shraddhagi khongul linanabagi damak hairami Police singna Shraddhaga live in partner oiriba aptapki khongul lirami ahanbada aptapu anirak wahong pahongba matamda mahakna khumlakpa paukhumgi mawong matawda chingnabadagi aptapu pulisna kumjali singani kungani thoigi November gi tang kungani thoida phaki amasung aptapu mari leinaba court putoktuna police custody gi remand lawki
पुलिसना वाहंग पहंग चथब मतमदा अहानबददी उलै पारै तौरमी महाका लैमिनद्रे सत्ख्रे हाइबने सिंगबा ओइदब वाफुम कया हाइजिलमी मदुदा पुलिसना अकनब वाहंग चथरकपदगी मसागी मराल मसाना अपतपना याजखी मिहाद असी मतौ करमना चथखिबगे अमदी मिहाद असिगी एविडेंस लैतनबा महांगना करी करी थबकसिंग चथखिबगे हाइबदु खंगमिनसी कुमजा लिसिंगनी कुनगनी थोगी मेगे तांग तरगनी पान असिदा सरदा वालकरबु खौरी मेतुना महांगना हालमी अमसुंग मिहाद असिगी एविडेंस अमता लैतनबगिदमक्ता सरदा वालकरगी हक्सांग अदुबु मांगहनखिनबा हाइदुना मोन खलमी अपताब असी सेप्सु ओइबा मरमना हक्सांग अमा मतौ करमना कअगा लीदुना थंबा यागनी हाइबा खंगजरमी मसिद नतना हक्सांग अमबु डिकम्पोज तौबगी मतंगदसु टीवी शो ओइरिबा डेक्स्टरदगी नॉलेज लौकी अहानबदा महागना सरधाबु खौरी मेतुना हालबा मतुंगदा सरधागी लिवर अमदी इंटेस्टाइनगी सरुकसिंग अदु हान कक्लम्मी अदुगा सरधागी हक्सांग अदु मतुब कुंथ्रागा मंगा थोक्लम्मी कक्थलबा हक्चांग मसेटसिंग अदु लीटर चहुमगी फ्रिज अमदा हापसिंदुना थमलम्मी इहिंग नहिंग तैरबा महाकी इमुंग अदुबु गूगल की खुथांगदगी केमिकल सिंग येंगलबा मतुंगदा का अदुबु फजना महागना सामथोक्लम्मी ई तैरबा फिरोल सिंग अदुसु मई थादुना एविडेंस अमत लैतनबगिदमक मांगहलम्मी अदुगा नुंगती निमित खुदिंगी अहिंगी पुंग अनि तारकपा मिसिक मिराव खोल ताद्रबा मतमदा अपताबना सरदा वालकरगी हक्सांग सिंग अदु खरा पुथोरक्तुना चातपुरगी असुकपा उमंग सिंगदा नुमित तरगनी पानी चगना कनासु खंगन उहंदनबा हुंदोखरे हाइदुना पुलिसता फोंदोक्लमी मसिदगी दिल्ली पुलिसना अपतापु पुदुना लंगथोकिबा हक्सांग सिंग अदुगी खोंगुल पुलिस की हुई यावना लिरम्मी मदुदा मियोइबगी सरु 18 मुक फंगलम्मी हाइरिबा सिंग अदु DNA टेस्ट तौबा मतमदा सरदा वालकरगा चानरमी करी मरमगिदमक आपताबना मिहाद असी सथखिबनो हाइना इंट्रोगेशन चथबा मतमदा मखोय अनि लाइफ इन पार्टनर ओइना सही खरा लेरकलबा मतुंगदा लुहोंगनबगी वाफम सरदाना हौदोक्लमी मदुदा आपताबना सरदादा महाना चलिबा हिंदू धर्म अदु थादोक्लगा इस्लामदा ओननबा वाफम हौदोक्लमी मदुदा सरदाना नहाकिदमक इमुंग मनुंगसु थादोक्तुना लाकपा अदुगा हौजिंग अमुक लाइनिंग होंदोकपा हाइबसी ओइथोक्लरोइदबा वाफमनी हाइदुना खुमलकपदगी मखोय अनि मरै तौनरखी असुमना मखोय अनिगी मरक्ता असौबा टेंशन अमा लुहोंबगी मतांग असिदा लैरम्मी मसिदगी अपतपना सरदाबु हाटलगे हाइबगी वाफम मुंबईदगी महागना सरदाबु दिल्लीदा पुदुना लाक्ट्रिंगेगी ममांगदगी खनबा हौरकलबा मतुंगदा सरदाबु पुदुना महागना दिल्लीदा लाखिबनी असुमना सरदाबु हाटकदबा हप्ता अमा वाटलिंगेगी ममांगदगी महागना मिहाद असी सथबा मतमदा चंगदबा पोलमसिंग ऑनलाइन की खुथांगदगी चेंदुना थमलबा मतुंगदा मे 19 2022 गी नुमिदांगी पुंग 9 दगिना पुंग 12 फावगी मनुंगदा सरदाबु हाटकी अदुगा हक्सांग अदुना पीस कया थोंगना कक्लबा मतुंगदा फ्रिज अमगी मनुंगदा थमदुना अपतपना तुमलिबा रूम अदुदा नुमित 19 लेमिनखी फंगलिबा स्टेटमेंट अमदी एविडेंस सिंग असना मरम ओइरगा सरदा अपतपना हाटले हाइबा कन्फर्म तौकी सरदागी अपोकबा विकास वालकरना अपतपु सीबगी चेराक पीबीनबा फोंदोक्लमी केस असि फास्ट ट्रैक कोर्टा सिनकी FIR फाइल तौखिबा नुमित हुमद्रागा मंगानेगी मतुंगदा जनवरी 23 दा केस असिगी चार्जशीट फाइल तौकी चार्जशीट फाइल तौरबा मतुंगदा फास्ट ट्रैक कोर्टा चार्जशीट असी फ्रेम तौननबा होनबदा था अहुम अमुक चंखी असुमना कुमजा 2023 गी मे 9 दा चार्ज फ्रेम तौरबा मतुंगदा था अमा खरा हेनबगी मतुंगदा कोर्टा अहानबा ओइना जुनगी तांग अमा 2023 दा अहानबा ट्रायल चथकी मियामना थाजनरंबदी लैबाग असिदा थोकिबा निर्भया केसता फास्ट ट्रैक कोर्टा ट्रायल चथदुना था 9 गी मनुंगदा जस्टिस फंगनखिबगुम सरदा वालकर की केस असिसु था 6 तगिना 9 फावबगी मनुंगदा चपचाबो वायल फंगनी हाइदुना खंजरमी अदुबु लाइबक थीबदी मदु ओइथोखिदे
केस असigi वायल हौजिक सही अहुम सूरब फावबद चथरी अमसुंग लोइसिनबा नाइदना लेरी केस असigi वायल चथबदा मुंबई दगिना दिल्ली फावबदा कुमजाली सिंगनी कुनगनी थोइदगिना लिसिंगनी कुनगा मंगा फावबदा सरधगी मपा विकास वालकर अमदी मबुंग श्रीजे वालकरना 35 to 40 times हेना मुंबई दगिना दिल्ली फावबा सरधगी केस असिगिदमक लाखी मसिना मतम मांगबद नतना इमुंग मनुंगी लेजरब लंथुम खुदिमकसु मांगखी अदुबु हौजिकसु मरा लेब मियै असिगी चब चब चेराक्ति पीद्री केस असिगी वायल कुमजाले सिंगनी कुनगा मंगागी मार्च तगिदी नुंगती नुमित खुदिंगी कोर्टा वायल चथरगली अदुबु हौजिक फावबदा विटनेस चनिगा तरागनी थोगी मनुंगदा चामगा हुंफु मंगादी कंप्लीट ओइख्रे अदुगा निफुगा तरेत अमदी पेंडिंग दा लेरी सरदागी मपासु मसागी जस्टिस फंगदना लिसिंगनी कुनगा मंगागी फेब्रुवारी की तांग मापंदा हार्ट अटैक न मरम ओरगा लेखिदे महागना हिंगलिंगेगी मतमदा मच्चागी जस्टिस फंगलगा मच्चागी अरोइब मथौ मंगम पांगथोकपा हैबसी महाकी अपांब ओइकी अदुबु मधु फंगद्रिंगैदा सरदगी अपोकपा बिजयसु मच्चागी मतुंग इनकी अमरोमदा फास्ट ट्रैक कोर्टगी लाकदोरिबा था खरसिगी मनुंगदा सरदा वालकरगी केस असिगी राइट तारबसु मधुबु अमुक हन्ना हाई कोर्ट चैलेंज तौब ngami मधुदसु करिगुंबा हाई कोर्टना अबतपु सीबगी चेराक पिरबसु सुप्रीम कोर्ट अमुक चैलेंज तौब यारी मसिना मरम ओयरगा सरदा वालकरगी केस असिगी जस्टिस पीब मतमदा मतम खरदी अदुमक संखिगदौरी एक्यूज ओइरिबा अब्ताब अमीन पुन्नवाला हौजिक तिहार जेल की सेल नंबर 4 दा लेरी केस असी ताहंजब मतमदा वहिवतादा सोइकिबा हिंजिनखिबा यावरगसु ताबिरिबसिंगना ngakpinabagidamak nolukjari मथंगदा अनोब केस अमा पुदुना लाक्चगे ताबिरिब खुदिंगमकपु अमुक्का हना खुरुमजरी।